India Amadi Myanmar anigi ngamkhei Sambal khanaba Amadi Free Movement Regime Fmr Muthatnaba Center na loukhiba Warep adu Amuk Hanna Khannanaba Center da takshinba haina Nagaland ke Assembly meepham na Warep loukhre ngarang phangkiba Nagaland Legislative Assembly ke meepham aduda Warep sing ase lobaga loinana ngamkhei gi nakal animakta leiriba mioi sing ase mafam aduda leiriba miyamga tanaduna chathok chasin tawbagi regulation ama center lengakna sebinaba center da takshinaba Warep amasu loukhe resolution adu Nagaland ke Deputy Chief Minister Y Patona House da move tawrakibane tungda resolution adu amata oina yanaduna Warep loukhe resolution aduna high center na FMR suspend taunaba amadi Indo Myanmar ngamkhei Sambal khanaba loukhiba Warep asina India amadi Myanmar ngamkhei gi nakal animakta khunda leitariba Naga miyam gi matam kuiraba historical social tribal amadi economic ki marida chauna akaiba legane lokalakliba khongthang sing asina Nagaland gi mi mayam amana ngamkhei lalaga lowu singu bagi lam lainariba oibana ngamkhei da khundariba naga miyam da hainingai leitana khudong chadaba thokhangani hainasu resolution aduda palle panbe yabadi center na mamang thagi anganbada Indo Myanmar ngamkhei ga naknana khundariba mi sing visa yaudana amana amagi lamda kilometer 13 fawba chathok chasin tawba yabagi FMR adu loishin khibane kilometer listing ama chatruk nifuhumdoi sangba Indo Myanmar ngamkhei asina awang nongpoki state mari Arunachal Pradesh, Manipur, Mizoram, Amadi, Nagaland ga tainari bane. Center gi khongthang asida Naga gi tongan ba civil society, tribal organization, Naga political groups sing Amadi, Mon district laiba Longwa village ke chief nasu yaninda ba phongdokpa laikhrabane. Panbe yabadi center gi khongthang asina Longwa village ke chief ki mayum India Amadi, Myanmar da khaidok nakhrabane.